Line low ba? Mayam India gate manungda laire live phangbiba live se thengna biba yawardi India gate manungda lakbiro khoigi marup sing फोटो अतई डिवाइस के लोइना कनो थमने कॉल तौर चल रोय अदुना यारगदि अखोइगी नौ हौबदा कंटेक्ट तौर पाउ फाउनबिरो लाइव से थेंगना बिबा यावगदि खोगी मरुप सिंह इंडिया गेट मन संजन बिरो कंटे ngambra man pur sagale ni kan palai ni khongdi ni side lai ri side di sita re na ai mamang ta dun live thengna bi brengo live thengna bi ga di ai na ji live tau jai je sigi mamang jan ni samda sangjan biro अगली बार मैं खाना फंगबा सिंह चायारे सिना खोगी दिल्ली मैथाई क्वारंटाइन कमिटी की कोई सेक्रेटरी ऑर्गेनाइजेशन W प्रेमजित असी पुंग क्या देनो प्रोग्राम से पुंग तरुक तगिनी प्रोग्राम से पुंग योक्सन बिरो कोइना प्रेयर मजा आम तको मणिपुर दा लै तबा मयाम सिंग अदुगी कोइना प्रेयर मजा आम ता सिगी मेमोरियल कोई इंडिया गेट आइ मयाम की तनो बजा गाव बिना सिगी खलगा कोइना सिगी प्रेयर मजा आम तंग तौजेना अतै कई कैंडल गुमा थान दबा कैंडल के तौरगा तौ कैंडल थान गनी अदगी प्ले कार्ड पाइ दब लैब्रा प्ले कार्ड से कोई खना के होजे पौगी के दुगी तौदि हौदोरी से पुंग क्या दगी हौगदबना तौदगी हौगदबना खरगा मंगल पतम टाइमिंग को दबा मंगल पदगे कैसे थोइदोपा अथिंग बा ममदि लेगदबदि मानदबरा कैसो कोई यामना पीस मोंगा तौबनिना कैसो अथिंग बा कोटदि लेगनी थाजति अखोइना कैसो यामना वायलेंट होगदा तौगदबना तबनिना मयाम पुना लेनि कोई जो इंडिया गेट फ्रेश होइना बा कोई रे इरा जना मरम मोरगा वाट पा हाय तारे ने वासे कितंग फंगबा वाट पा ngasi se koi gi May 3 dagi ngasi phauda chathari liba koi rang sida like draba koi ya thoba thobi koi mai sakayama yum phadokuna relief camp da lairiba koi me amadugu koi na kai khunu upa koi candle light haidare prayer amakhak koi India gate ta pangthok chage haina ngasi se koi gi Delhi Maitai coordinating committee की कोई youth की टीम गई ना sinjabani ngasi की program से अदुना रंग नहान दगी कोई invitation फंगबा हाइबतारे रंग नहान दगी कोई हाइबा यामना चमचमना पांथोक सकदबा candle light prayer सिदा saruk yaobinaba haina hayjarubada lakpigdaba amadi lakpiningba singna कोई ngasi की candle light की program से कोई पुंग तौते हाउनबा हाइना हमजाबने अदुना यारगदि हाइरबा program से saruk yanaba
lengsenbiro lengbiro haina koigi Marina Tv gi page ki maike degi thamjari aduga atopa mana koigi sida koina pangthokda program sida chamchan na pangthokda program ne aduna hayan famase koina India gate haina select tawjabane chamchan na koista candle light phanadaba program sida mayam na so ya bidana mapung phalagadi ena koigi program da si pangthokda program du so hena hawai hasan yauna koida su nuaiba araw pokchagani habtare aduni leijari se oija koi mioi ke amadi yausale tamna tamna lakma hore si mangda lengsan laga lairi sing sini koigi asi pangthokda program se aduga te atopa mayam so tamna tamna lai habtare aduna haiba program sa koina pangthokda besda mayam na so Delhi gi koibada adigi manang lakpada anakpada lai bisi now sing yaoba taragadi asigi koi candle light prayers da sarga view haina koi Delhi maitai coordinating committee gi maikai dagi ho sinjar haija tare mayam da yaobinaba pri tawjari mayam so yauragadi hena nungai gani haibaduni tamjani ngibse somda ja koi maitai sei re cha mayama lai haiba smaina koi taptalna yosalakpa haitare je koina club konma pullaga asi ye koi candle light than bagi program ase pangthok sagadabne aduna koi Delhi maitai coordinating committee na singjariba program ase da Delhi da leiba sinau singna yaoba lapituna mahung phan biba program ma ohelagadi hena so koina so Delhi da leijariba koina May 3 dagi ngasi phauda kathok sareba May 3 dagi ngasi phauda koina sathajariba program kaya amada koi awaba nungaiba thidana nungsa nungsa haiba thidana asi bawda sathajari program kaya amasida mayam su sau yadon lakpiri aduga haiba program asi mayam su koina karimam haiba program matamda mayam su sau yadon lakpiba mayam su yaobiba simok koina thagasari adu haiba program macha macha soba haiba leite koigi leiba kyoiba thabak tharam pangthokpada mayam sau yaminadana koi masen yaominaba duni koina pamjari se aduna Delhi maitai coordinating committee na so haiba program sida mayam ne invitation chasabada harau lakpiba chenau mayam su yauri aduga tai lakadaba yausalakadaba singsu koigi India gate manungda yausenbiraga koi program ase candle light thanbe program ase mapung phana pangthokmina si haina appeal tawjari oba tabro laughing. Okay. Is na ito nga. Ojo je koina leijarib se India gate manung dani aduga mayam da ngasi koina nganjaningba haijaragadi koi Delhi maitai coordinating committee na koi candle light ki program khak sinjaba India gate manung sida haijaba tare candle than bagi program sinjabani koi Delhi maitai coordinating committee ki koi youth ki team gaina sinja program ne masda koi mayam na sauya minarga candle light program ase pangthok sagadamni kaimange pangthok sagadamno haijarabada May 3 dagi na ngasi phawda satharliba lansida leikidraba adoma thauba thaubi kya imaisa kaya aduma mayam adubo koina ningsingjaba mokoi kai khumna jaba thutpa aduga ngasi phawda tangdu leitaba Manipur ama bohenba ngamdaba sida haijaba tare madugi khanjaraga koina candle light ki program ase pangthok sagadamni aduga Delhi ya koibada leibiriba ereicha pumnamakna haiba program sida hana mangjauna na
ꯑꯩꯈꯣꯏ ꯆꯦꯄꯥꯎ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯏꯟꯚꯥꯏꯇꯦꯁꯟ ꯐꯪꯕ ꯂꯩꯔꯒꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯒꯦꯠ ꯃꯅꯨꯡ ꯆꯪꯁꯤꯟꯕꯤꯔꯛꯑꯒ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯌꯥꯍꯟꯕꯤꯌꯨ ꯑꯃꯗꯤ ꯃꯄꯨꯡ ꯐꯥꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯑꯣꯏꯍꯟꯁꯤ ꯍꯥꯏꯕ ꯋꯥꯔꯤꯁꯤ ꯊꯝꯖꯒꯦ ꯃꯌꯥꯝ ꯃꯐꯝꯗ ꯑꯃꯗꯤ ꯂꯥꯏꯚꯁꯤ ꯑꯩ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯊꯥꯕ ꯌꯥꯅꯕ ꯑꯩ ꯍꯣꯠꯅꯖꯔꯛꯀꯦ ꯍꯥꯏꯕꯗꯤ ꯉꯝꯗꯦ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯀꯦꯟꯗꯜ ꯂꯥꯏꯠ ꯊꯥꯟꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯁꯔꯨꯛ ꯌꯥꯕꯤꯕ ꯂꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯔꯤꯁꯤ ꯊꯝꯖꯒꯦ